ชื่อมเลยเชื่อมตัวꯉꯁꯤꯗꯤ ꯉꯥ ꯐꯥꯔꯨꯒꯦꯕ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦꯕ ꯑꯗꯣ ꯁꯤꯁꯦ ꯉꯥ ꯍꯥꯞꯅꯕꯅꯤ ꯁꯤ ꯇꯣꯁꯂꯥꯏꯠꯁꯤꯒ ꯇꯤꯟ ꯑꯃꯒ ꯇꯧꯔꯒ ꯉꯥ ꯐꯥꯗꯣꯏꯅꯤ ꯀꯌꯥꯝ ꯐꯔꯛꯏ ꯌꯦꯡꯁꯤ ꯇꯨꯔꯦꯟꯗꯒꯤꯅꯦꯕ ꯑꯩꯅ ꯉꯥ ꯐꯥꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯈꯔ ꯎꯠꯂꯛꯀꯦ ꯑꯗꯩ ꯉꯥ ꯀꯃꯥꯏꯅ ꯂꯩꯔꯁꯨ ꯃꯌꯥꯝ ꯈꯪꯍꯜꯂꯛꯀꯦꯕ ꯃꯌꯥꯝ ꯆꯠꯂꯁꯤ ꯐꯥꯕ ꯂꯥꯛꯑꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯉꯥ ꯐꯥꯅꯕꯒꯤ ꯈꯨꯠꯂꯥꯏꯁꯦ ꯁꯤꯝꯁꯤꯅ ꯍꯣꯔꯦꯟ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯌꯦꯡꯉꯣꯕ ꯉꯥ ꯐꯥꯕꯒꯤ ꯈꯨꯠꯂꯥꯏ ꯁꯤꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯁꯤꯅ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯈꯨꯠꯂꯥꯏ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯅꯔꯦ ꯈꯨꯠꯂꯥꯏ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯐꯥꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯋꯦꯠ ꯂꯩꯅꯤ ꯇꯥꯛꯏꯅꯤ ꯉꯁꯤ ꯇꯨꯔꯦꯟ ꯌꯧꯔꯦ ꯃꯝꯃꯦ ꯉꯥ ꯑꯃ ꯂꯩꯔꯦ ꯉꯥ ꯑꯃ ꯎꯞꯄꯒꯤ ꯌꯦꯡꯉꯨ ꯉꯥꯅꯤꯁꯦ ꯂꯩꯁꯦ ngồi đi mày nó tin được đóng kìa đây chúng ta cũng lên cũng lên ngàn mày em pha rồi nhiều mày nó có chuyện gì là có pha này ngon mà phá đấy học cho lần lần bài thì ra ham bằng ngàn nhé mà thằng đấy mũ là kìa mà thằng ham bằng ngàn phá bụ lên được mồi hơn mấy ai được mũ là kìa phá đấy ngoài phá đây hấp dẫn là ghé ngon một chuyện của món gì đấy một chuyện của món đấy phá đấy hả một chuyện ngon từ đây này coba một chuyện ngon đây đó kinh đây là Amat sudah ada. Ini ngai lagi. Ini ngai lagi bunti.
แล้วเพื่อนเตรียมจามีอยู่มั้งมาแล้วมาแล้วมาสู้มาแล้วเสร็จน่าที่ยำเตาเนาะเต้โอ้ยเจ๊ไม่ชิงที่เจ้าขลังยังไงที่ดีขนาดผ้ามันต้องวิ่งดูจริงจังเราอยู่ใช่เลยจังทุกขาดจริง
Satu. Aduh sini mayang ngarang ꯑꯩꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯒꯗꯤ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯌꯥꯝ ꯐꯥꯏꯗꯣ ꯎꯠꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯀꯩꯒꯤꯅꯣꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯜꯂꯛꯄꯗ ꯁ꯭ꯋꯥꯏꯗ ꯇꯨꯔꯦꯟꯗꯒꯤ ꯊꯝꯕꯅꯦ ꯀꯥꯔꯛꯄꯅꯦ ꯂꯣꯏꯁꯤꯜꯂꯒ ꯉꯥ ꯐꯥꯕ ꯏꯪꯕꯅꯦ ꯆꯥꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯂꯥꯝꯕꯅꯦ ꯊꯦꯡꯕꯅꯦ ꯑꯗꯨꯅ ꯑꯗꯨꯅ ꯍꯣꯔꯦꯟ ꯉꯥ ꯉꯁꯤ ꯀꯌꯥꯝ ꯐꯥꯏ ꯅꯣꯡꯉꯥꯜꯂ ꯑꯗꯨ ꯑꯌꯨꯛꯇ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯜꯂꯛꯑꯁꯦ ꯐꯥꯕꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯑꯗꯨꯒꯤ ꯐꯥꯗꯣꯏꯅꯤ ꯕꯣꯏꯗꯨ ꯃꯀꯣꯛ ꯀꯣꯛꯑꯒ ꯆꯔꯥ ꯑꯃ ꯄꯤꯖꯈ꯭ꯔꯅꯤꯁꯦ